Kom Purupu Kanbiyo Union Kom Purup asi mising khwaidagi yamjadaba yelawmine irang asi thengnariba purup animagna Kom Purupu Kanbiyo haina Kom Union gi advisor Boyes Kom na phongdokre Kom Purup na khundariba khulsingge ningthausing saruk yaduna KR Land Community Hall da apunba miphamama pangthoklaba matung paumi-singa unabada Boyes Kom na haike Kom asi Manipur gi yelawmisingi marakta khwaidagi apikpa purup ama oire Haujik thokliba irang asida Kom Purup na karigumba hiram amatada saruk yakiba leite ngahandagi kanna sandorokliba hanagi MP Mary Kom na Central Forcing the hairaga bom kapalle haiba wapam ase Purup asigi khwaidagi laibag thibane masigi matangda hanagi MP Mary Kom masamagnasu Union Home Minister da sengdokladuna ngarang aiba chero lama thake Mary Kom gi wapam adudasu Purup asibu ngakpi senbinabage wapam mayek sengna palle Masida maruay na irang asida thengnariba purup anina Kom Purupu nungsibiduna kanbiyo mamangdasu union na Kom Purupti irang asida yawroy haina lauktokiba laikre kanagumba lanay miyoysing na masakan na ba natraga apambagi matungin na yawramba thoklabade Kom Union ga mari lainaroy lamdam asi athuba matamda santi purakpa oirasanu haina isorgi mapamdasu thaunizari haina Boyes Kom na phongdokhe